ꯀꯛꯆꯤꯡ ꯊꯥ ꯂꯣꯏꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯅ ꯅꯤꯡꯊꯝꯊꯥꯒꯤ ꯀꯥ ꯍꯦꯟꯅ ꯑꯏꯪꯕ ꯃꯥꯌꯣꯛꯅꯔꯝꯕ ꯑꯗꯨ ꯈꯔ ꯃꯈꯩ ꯁꯥꯐꯔꯦ ꯍꯥꯏꯕ ꯌꯥꯔꯤ꯫ ꯍꯧꯈꯤꯕ ꯖꯅꯋꯥꯔꯤ 4ꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯊꯧꯕꯥꯜꯅ ꯁꯤꯟꯗꯨꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯅꯨꯃꯤꯠ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯁꯤꯟꯗꯨꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯏꯂꯦꯛꯁꯟ ꯀꯥꯎꯟꯇꯤꯡ ꯍꯣꯜꯗ ꯄꯥꯡꯊꯣꯛꯄ ꯃꯤꯌꯥꯝꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯖꯤꯂꯥ ꯑꯁꯤꯒꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯑꯍꯟꯊꯦꯝ ꯁꯨꯕꯥꯁꯅ ꯖꯤꯂꯥ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯂꯥꯛꯄ ꯃꯤꯌꯥꯝꯅ ꯑꯏꯕ ꯆꯦ ꯄꯤꯗꯨꯅ ꯋꯥꯀꯠꯂꯛꯄ ꯋꯥꯀꯠ 515 ꯔꯣꯝ ꯃꯁꯥ ꯃꯁꯥ ꯍꯛꯊꯦꯡꯅꯅ ꯎꯅꯗꯨꯅ ꯃꯈꯣꯏꯒꯤ ꯋꯥꯀꯠ ꯇꯥꯈꯤ꯫ ꯀꯨꯝꯖꯥ 2022ꯗꯒꯤ ꯍꯧꯈꯤꯕ ꯑꯗꯨꯒ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯝ ꯈꯔ ꯂꯦꯞꯂꯨꯔꯕ ꯃꯇꯨꯡꯗ ꯅꯧꯅ ꯑꯃꯨꯛ ꯍꯧꯗꯣꯛꯈꯤꯕ ꯃꯤꯌꯥꯝꯒꯤ ꯅꯨꯃꯤꯠ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯋꯥ ꯉꯥꯡꯕꯗ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯑꯍꯟꯊꯦꯝ ꯁꯨꯕꯥꯁꯅ ꯍꯥꯏꯈꯤ ꯃꯤꯌꯥꯝꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯒꯤ ꯁ꯭ꯇꯣꯜ 10 ꯂꯣꯝ ꯍꯥꯡꯗꯨꯅ ꯃꯥꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯄꯥꯏꯈꯠꯂꯤꯕ ꯊꯧꯔꯥꯡꯁꯤꯡꯒꯤ ꯃꯈꯥꯗ ꯄꯤꯔꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯐꯪꯍꯟꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯃꯔꯨꯑꯣꯏꯅ ꯑꯣꯜ ꯑꯦꯖ ꯄꯦꯟꯁꯤꯟ, CM-HT ꯀꯥꯔꯗ, PMJ ꯀꯥꯔꯗ, OBC, ꯏꯟꯗꯤꯔꯥ ꯑꯋꯥꯁ ꯌꯣꯖꯅꯥꯒꯤ ꯃꯈꯥꯗ ꯌꯨꯝ ꯁꯥꯕꯅꯆꯤꯡꯕ ꯋꯥꯀꯠ ꯀꯌꯥ ꯂꯥꯛꯈꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏ꯫ ꯃꯔꯨꯑꯣꯏꯅ ꯉꯁꯤ ꯂꯥꯛꯂꯤꯕꯁꯤ ꯑꯣꯜ ꯑꯦꯖ ꯄꯦꯟꯁꯟ ꯐꯪꯗꯕ ꯑꯍꯟꯁꯤꯡꯒꯤ ꯃꯥꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯊꯥꯖꯤꯟꯖꯕ PMAYꯒꯤ ꯃꯈꯥꯗ ꯌꯨꯝ ꯁꯥꯕꯤꯅꯕ ꯍꯥꯏꯕ ꯑꯩꯅ ꯃꯁꯤꯗ ꯊꯧꯕꯥꯜ प्रजाꯁꯤꯡꯗ ꯊꯝꯖꯅꯤꯡꯕꯁꯤ PMAYꯒꯤ ꯃꯈꯥꯗꯗꯤ ꯍꯧꯖꯤꯛ ꯑꯊꯨꯕ ꯃꯇꯝ ꯁꯔꯚꯦ ꯆꯠꯄ ꯍꯧꯖꯔꯅꯤ꯫ ꯌꯨꯝꯗ ꯂꯥꯛꯑꯒ ꯑꯩꯒꯤ ꯌꯨꯝꯒꯤ ꯀꯟꯗꯤꯁꯟ ꯌꯦꯡꯉꯒ ꯑꯩꯈꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ PMAYꯒꯤ ꯁ꯭ꯀꯤꯝꯒꯤ ꯃꯈꯥꯗ ꯐꯪꯍꯟꯅꯕ ꯑꯩꯈꯣꯏ ꯑꯊꯨꯕꯗ ꯊꯕꯛ ꯂꯧꯈꯠꯆꯔꯅꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ꯫ ꯍꯧꯈꯤꯕ ꯖꯅꯋꯥꯔꯤ 15ꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯊꯧꯕꯥꯜ ꯑꯃꯁꯨꯡ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯗꯤꯕꯦꯂꯞꯃꯦꯟꯠ ꯀꯝꯄꯅꯤ ꯂꯤꯃꯤꯇꯦꯗ NHIDCLꯅ ꯈꯨꯠꯁꯝꯅꯔꯒ ꯁꯤꯟꯗꯨꯅ ꯂꯤꯂꯣꯡ ꯀꯩꯊꯦꯜꯗ ꯅꯦꯁꯅꯦꯜ ꯔꯣꯗ ꯁꯦꯐꯇꯤ ꯃꯟꯊ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯅꯦꯁꯅꯦꯜ ꯔꯣꯗ ꯁꯦꯐꯇꯤ ꯃꯟꯊ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯌꯥꯝꯗ ꯄꯤꯕ ꯋꯥꯔꯣꯜꯗ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯑꯍꯟꯊꯦꯝ ꯁꯨꯕꯥꯁꯅ ꯍꯥꯏ ꯅꯦꯁꯅꯦꯜ ꯔꯣꯗ ꯁꯦꯐꯇꯤ ꯃꯟꯊ ꯑꯁꯤ ꯀꯦꯟꯗ꯭ꯔ ꯁꯔꯀꯥꯔꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯔꯣꯗ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯦꯟড ꯍꯥꯏꯋꯦꯁꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯖꯅꯋꯥꯔꯤ 1ꯗꯒꯤ 38 ꯐꯥꯎꯕ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯃꯅꯤ꯫ ꯃꯁꯤ ꯄꯥꯡꯊꯣꯛꯂꯤꯕꯒꯤ ꯃꯔꯝꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯝꯕꯤꯒꯤ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯀꯌꯥꯗ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯄꯒꯤ ꯆꯥꯡ ꯍꯟꯊꯅꯕ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝꯅꯤ꯫ ꯃꯁꯤ ꯍꯥꯟꯅꯗꯤ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯌꯣꯜ ꯑꯃꯈꯛ ꯄꯥꯡꯊꯣꯛꯂꯝꯕꯅꯤ ꯑꯗꯨꯕꯨ ꯔꯣꯗ ꯑꯦꯛꯁꯤꯗꯦꯟꯠꯇꯒꯤ ꯃꯤ ꯁꯤꯕꯒꯤ ꯆꯥꯡ ꯑꯁꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏ꯫ ꯆꯂꯥꯟꯁꯤ 203 ꯄꯨꯂꯞꯅ ꯄꯩꯁꯥ ꯑꯣꯏꯅ ꯂꯨꯄꯥ 3,53,000 ꯑꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯆꯂꯥꯟ ꯇꯧꯖꯈ꯭ꯔꯕꯅꯤ꯫ ꯃꯥꯅ ꯉꯁꯤ ꯃꯁꯤꯃꯛ ꯊꯤꯔꯝꯗ꯭ꯔꯒꯁꯨ ꯁꯤꯗꯤ ꯊꯤꯗꯕ ꯌꯥꯔꯣꯏꯗꯕ ꯀꯣꯔꯠꯇ ꯂꯥꯛꯑꯗꯧꯕ ꯊꯤꯗ꯭ꯔꯒꯅ ꯍꯌꯦꯡ ꯃꯥꯒꯤ ꯒꯥꯔꯤꯒꯤ ꯂꯥꯏꯁꯦꯟꯁꯀꯁꯦ ꯀꯛꯄ ꯌꯥꯕꯒꯤ ꯄꯣꯠ ꯂꯥꯛꯀꯗꯧꯕꯒꯤ ꯁꯤꯁꯇꯦꯝꯗꯨꯅꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯆꯠꯆꯔꯤꯁꯤ꯫ ꯑꯗꯨꯒ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁꯀꯤ ꯑꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯊꯧꯕꯥꯜꯗ ꯍꯧꯈꯤꯕ ꯇꯥꯡ 9ꯗꯒꯤ ꯑꯩꯈꯣꯏ ꯗ꯭ꯔꯥꯏꯚ ꯆꯠꯊꯕ ꯍꯧꯖꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯆꯂꯥꯟ 59 ꯇꯧꯔꯒ ꯄꯩꯁꯥ ꯑꯣꯏꯅ ꯂꯨꯄꯥ 97,000 ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯐꯤꯛꯀꯤ ꯔꯨꯜꯁ ꯏꯟꯗꯕ ꯃꯣꯇꯣꯔ ꯚꯤꯍꯤꯀꯜꯁꯀꯤ ꯔꯨꯜꯁ ꯏꯟꯗꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯒꯥꯔꯤ ꯊꯧꯔꯤ ꯍꯥꯏꯕꯅꯤꯗ ꯑꯟꯗꯔ ꯑꯦꯖ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯦꯟꯁ ꯄꯥꯏꯗ꯭ꯔꯤꯕ ꯀꯥꯡꯕꯨꯅ ꯒꯥꯔꯤ ꯊꯧꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯃꯈꯣꯏꯅ ꯍꯌꯦꯡ ꯀꯔꯤꯒꯨꯝꯕ ꯐꯦꯇꯜ ꯑꯦꯛꯁꯤꯗꯦꯟꯠ ꯑꯃꯗ ꯊꯦꯡꯅꯔꯛꯄ ꯃꯇꯝꯗ ꯑꯉꯥꯡꯗꯨ ꯈꯛꯇ ꯅꯠꯇꯦꯕ ꯊꯦꯡꯅꯔꯤꯁꯦ ꯒꯥꯔꯤꯗꯨꯒꯤ ꯃꯄꯨꯗꯣ ꯃꯃꯥ ꯑꯣꯏꯔꯝꯕ ꯌꯥꯏ ꯃꯆꯦꯒꯤ ꯃꯃꯤꯡꯗ ꯃꯥꯒꯤ ꯃꯃꯤꯡꯗ ꯔꯦꯖꯤꯁꯇꯔ ꯇꯧꯔꯤꯕ ꯒꯥꯔꯤꯗꯨ ꯆꯍꯤ ꯁꯨꯗ꯭ꯔꯤꯕ ꯑꯉꯥꯡꯗ ꯊꯧꯍꯜꯂꯦꯅ ꯄꯦꯅꯥꯜꯇꯤꯁꯤ ꯃꯦꯖꯔ ꯑꯣꯏꯅ ꯃꯉꯣꯟꯗ ꯐꯪꯂꯛꯀꯅꯤ꯫ ꯍꯧꯈꯤꯕ ꯖꯅꯋꯥꯔꯤ 15ꯗꯁꯨ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯊꯧꯕꯥꯜꯅ ꯁꯤꯟꯗꯨꯅ TB ꯂꯥꯏꯅꯥ ꯅꯥꯔꯕ ꯃꯤꯑꯣꯏ 92ꯗ ꯃꯈꯣꯏꯒꯤ ꯅ꯭ꯌꯨꯇ꯭ꯔꯤꯁꯅꯦꯜ ꯁꯄꯣꯔꯠ ꯑꯣꯏꯅ ꯃꯆꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛ ꯌꯦꯟꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ DC ꯊꯧꯕꯥꯜꯒꯤ ꯀꯟꯐꯔꯦꯟꯁ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯅ꯭ꯌꯨꯇ꯭ꯔꯤꯁꯅꯦꯜ ꯁꯄꯣꯔꯠꯀꯤ ꯐꯨꯗ ꯕꯥꯁꯀꯦꯠ ꯌꯦꯟꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯋꯥ ꯉꯥꯡꯕꯗ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯑꯍꯟꯊꯦꯝ ꯁꯨꯕꯥꯁꯅ ꯍꯥꯏ ꯅꯦꯁꯅꯦꯜ TB ꯏꯂꯤꯃꯤꯅꯦꯇꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯃꯈꯥꯗ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ TB ꯂꯥꯏꯅꯥ ꯏꯂꯤꯃꯤꯅꯦꯠ ꯇꯧꯕ ꯉꯝꯅꯕ 100 ꯗꯦꯖ ꯀꯦꯝꯄꯦꯟꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯆꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛꯁꯤꯡ ꯑꯁꯤ ꯌꯦꯟꯊꯣꯛꯄꯅꯤ꯫ TB ꯄꯦꯁꯦꯟꯠꯁꯤꯡꯅ ꯃꯈꯣꯏꯒꯤ ꯇ꯭ꯔꯤꯠꯃꯦꯟꯠꯇꯧꯔꯤꯉꯩ ꯃꯇꯝ ꯍꯥꯏꯕꯗꯤ ꯊꯥ 6ꯀꯤ ꯑꯣꯏꯅ ꯇꯉꯥꯏꯐꯗꯅ ꯅ꯭ꯌꯨꯇ꯭ꯔꯤꯁꯅꯦꯜ ꯁꯄꯣꯔꯠ ꯄꯤꯕ ꯗꯔꯀꯥꯔ ꯑꯣꯏꯕꯗꯨꯅ ꯃꯈꯣꯏꯒꯤ ꯆꯤꯟꯖꯥꯛꯁꯤꯡ ꯑꯁꯤ ꯅꯤꯛꯁꯦ ꯃꯤꯇ꯭ꯔ ꯄꯣꯁꯟ ꯌꯣꯖꯅꯥꯒꯤ ꯃꯈꯥꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯖꯤꯂꯥ ꯄꯔꯤꯁꯗ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯆꯦꯌꯔꯄꯔꯁꯟ ꯑꯃꯁꯨꯡ ꯃꯦꯝꯕꯔꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏ꯫ TB ꯅꯥꯔꯕ ꯄꯦꯁꯦꯟꯠꯁꯤꯡꯁꯤꯗ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯒꯤ ꯍꯤꯗꯥꯛ ꯃꯌꯥꯝ ꯑꯃ ꯄꯤꯔꯤꯀꯣ ꯍꯤꯗꯥꯛꯇꯨ ꯈꯛ ꯆꯥꯅ ꯃꯥꯒꯤ ꯃꯁꯥ ꯐꯒꯠꯅꯕꯒꯤ ꯅ꯭ꯌꯨꯇ꯭ꯔꯤꯁꯅꯦꯜ ꯑꯣꯏꯕ ꯁꯄꯣꯔꯠ ꯌꯦꯔꯨꯝꯒꯨꯝꯕ ꯁꯪꯒꯣꯝꯒꯨꯝꯕ ꯑꯗꯒꯤ ꯃꯥꯒꯤ ꯊꯥꯎ ꯑꯗꯒꯤ ꯍꯋꯥꯏ ꯑꯗꯒꯤ ꯐ꯭ꯔꯨꯠꯁ ꯃꯌꯥꯝ ꯑꯃ ꯗꯔꯀꯥꯔ ꯇꯥꯕꯗꯨ ꯁꯤꯒꯤ ꯁ꯭ꯀꯤꯝꯁꯤꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯅ ꯃꯁꯥꯅ ꯌꯥꯅ ꯑꯦꯗꯣꯞ ꯇꯧꯕꯤꯌꯣꯅ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯅꯝꯐꯨꯗ ꯄꯤꯔꯨꯕꯗꯤ ꯌꯥꯗꯦ꯫ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯑꯩ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯖꯒꯦ ꯄꯤꯗ꯭ꯔꯁꯨ ꯌꯥꯅꯤ ꯍꯥꯏꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ 190 TB ꯄꯦꯁꯦꯟꯠ ꯂꯩ꯫ ꯃꯃꯥꯡ ꯊꯛꯇ ꯑꯩꯈꯣꯏꯅ ꯑꯦꯗꯣꯞ ꯇꯧꯔꯝꯃꯤꯁꯤ ꯃꯤ 12 ꯀꯣ ꯍꯥꯟꯅꯒꯤ ꯃꯃꯥꯡꯒꯤ ꯔꯥꯎꯟ ꯃꯌꯥꯝꯗꯨ ꯂꯣꯏꯔꯒ ꯈꯛꯇꯅꯤ ꯑꯗꯨꯕꯨ ꯑꯋꯥꯠꯄꯁꯤꯡꯁꯤꯁꯨ ꯀꯣꯚꯔ ꯇꯧꯅꯕ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯒ ꯊꯥ 6ꯀꯤ ꯄꯤꯕꯤꯅꯕ ꯁꯤ ꯍꯣꯠꯅꯖꯈꯤꯅꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝꯗ ꯊꯝꯖꯔꯒ
ꯅꯠꯇ꯭ꯔꯒ ꯗꯤꯁꯇ꯭ꯔꯤꯛꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯒꯤ ꯂꯦꯝꯍꯧꯔꯤꯕꯁꯤꯡꯁꯤ ꯑꯃꯃꯝꯇꯪ ꯑꯦꯗꯣꯞ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯑꯩ ꯑꯄꯤꯜ ꯇꯧꯖꯔꯤ